Black coffee na haksang da piba kana basingi matang da ay ko'y khangminase. Article ase huyelan pau sege lauksing pugay gi kalam dagi laukat savane. Ay ko'y miyoy ba khuding mag ayuk yahurak pa matamda cha natraga coffee glass ama thakpase pamna ba ngaktan ne. Ayuk yahurak pa da cha natraga coffee thau da ba matamda haksang da karigumba ama iwat pagum phau ba miyoy su laita banatte. Maramde masi hainabi ama oina laikhibanan ne. Yahurak pa da cha natraga coffee glass ama thakpa matamda haksang tekhat pagum phauwe. Scientific oy batam da masi wakal da haksang tekhat pagum phau banatte. Taseng na maghaksang gi kayat sing fresh ohen bane. Maruay na ikoy na black coffee thakpa matamda haksang da piba kana ba kharagi matang da ikoy punna khangminase. Ahan bada black coffee da caffeine gi saruk sing marang kai na yawe. Masina ikoy gi haksang da yawriba metabolism sing na mathau phajana tawbada mateng pangsin baga loina na energy level hengaran ba ngamme. Masida natana coffee ase calorie free oiba thakna ba mahi ama oiba na ikoy gi haksang gi arumba maintain tawduna thambada chawna mateng pange. Maram aduna aikoi na yahurak pa natraga chak chaba toklaba matung da black coffee cup ama thakpa na glucose formation gi thawong tapthan bada mateng pange masigi mathak da black coffee da yawriba antioxidant sing asina haksang gi arumba manage tawbada chawba thawdang lawre. Anisu bada black coffee sang nai na thakpa na aikoi gi nervous system na mathau phajana tawhan bada black coffee da yawriba caffeine na chawna mateng pange. Masina ida yauba adrenaline ge level hengaran ba ngamme. Masigi hormone asibu aikoi na fight haraga khangnai masina aikoi gi physical performance hengaran ba ngamme. Ahum subada black coffee chang nai na thakpa ge yamna kanaba ma hairaga de coffee da yauri ba machal singna insulin puthokpada chawna mateng pangba ngambaga loina na ida yauri ba glucose level manage tawba ngamme. Maram aduna diabetes naraba miyoy amana black coffee chang nai na thakpagi hainabi thamgadaba ne. Chang nai na black coffee thakpa na diabetes na maram oiraga hakchang da tholakadaba khudong chadaba kaya ngakthokpada mateng oiga ne. Mari subada black coffee chang nai na thakpa na diabetes control tawba ngamba khakta natana thamoi gi oiba laina kaya su ngakthokpada natraga control tawbada chawna mateng oi. Chang nai na coffee thakpa na thamoi gi oiba laina sing hanthan ba ngambada natana stroke tawrakadaba gi ngakthokpa su ngamme. Maram aduna miyoy bagi punsida chawna singnariba diabetes amasung thamoi gi oiba anaba makhal kaya ngakthokna bagi damak aikoi na coffee chang nai na thakpagi hainabi thamgadaba ne. Manga subada mathakta pankhriba maruoi na laina ani asi khakta natana miyoy bagi punsida chawna singnariba made haksang gi kayat singge manungda khwaidagi maruoiba ma oiriba liver bo masa mau fana lehenbada coffee na chawna mateng pange. Black coffee na liver sohalakpa yaba enzyme singi chang hanthan baga loina na liver cancer, fatty liver disease, hepatitis amasung liver cirrhosis na chingba kaya busu control tawduna thamba ngamme. Taruk subada amarom da black coffee chang nai na sizinaba na aikoi gi urinary system masa mau phana amade sengna lehenba ngamme. Coffee chang nai na sizinaba na miyoy amada urinary ga mari leinaba khudong chadaba sing thokpa kaya thengnadre. Aikoi gi haksang da yawriba tongan ba kaya singna puthokliba phattaba potlam sing adu urinary system da mapan da thadok le. Masida coffee thakpana chawna kanaba pe taret subada aroi bada coffee thakpana cancer makhal sing maruoi na liver cancer, colon cancer amadi breast cancer na singbana tholakadaba khudong thiba kaya dage control tawba su ngamme. Masina internal inflammation thokpagi chang hanthan duna cancer makhal sing asibu control tawba madde ngakthokpada chawna mateng pangi haire. Article ase reliable source da yumpham oiraga phongbane adubu masina medical professional singi paukta ki mahut sina bahona badi natte. Aroi bada tabiri bapum namak po thagachare.